Houjik Manipur ki oiriba phivam asida tha asigi kulumdoi da thokhiba thok-hanningdaba Laibak Thiba Thoudok sing adu Thawai Mirel na Akanba Maongda Condemn Tourakli hiram asiga mari leinana ngasi Major khulda leiba Manipur Press Club ta pangthopa paugi mifam amada Thawai Mirel gi co-convener Paunam Sanandi na hai lamdam asigi khulngakpa icha sing phajin khibaki mama oibi singna kholau kaya lauringai cherakta tha asigi kulumdoi da DMU campus ta bom pokhaibagi thodok amada mahairoi ama leikidaba lamdamasigi tongan tongan balup singi office mai thabana chingba thawong kya chatharakibasi Akanba Maongda Condemn tawi asigumba thawong asi kanana karigidamak chatharamni bano Manipur gi luraba tanfam asida karigidamak mifamipun office mai thaba amadi bom pokhai haduna asi ana yawhalibasi kari maram gino aikoi I masel gi marakta asigumba pamdaba thodok kaya thoklakliba sigi maram mayek sengna khamba pame makatana sigumba thawong kaya si thokadaba oirabadi lamdam asigi mama oibi sing hana hatokpiro hainasu makna makatana phongdoke ima laibak sigi manungda nakoina hana suna ba thokanda kappiba awaba nangiba wahaugadaba swataugadaba si kanano haibase nakoi ikhan khandabugum tawi nakoi gi nakuta angamba khulai pai haidana nakoi ngami haidana tawriba masatuna kanana nakoi ba sumi na harakadage haibase asi jo khalo puna mana gi arakta targadi nakoi gi jo hayeng changja pham leiraktaba yai nakoi gi yana raktaba mikupta mama singa khainerpa matamda mama na wagadra masana wagadra haiba mikuptu su khanthab phai aduna matung tabadi hairiba sigumba thong ne deba thogdo ase thawai me gi mama singi site gi mayek sing thamjari amu hanna tawbirakanu aduga lengang na matam sana masilak sana bo hana biyo amadi hariba thogdok sina makata na adubak chathadra khodi achumba phangdamne mana chumme aina kalli ngami haidana tawnaga da oigadi Manipur da leba mama singi hana hatok piramo aduga nakoi ngakta nungai na hana gera suna gera nakoi tahoro haiba wafam che thamoi chengna nama singna nakoi na fam tamjari